ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯁꯟꯙꯤꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯄꯥꯔꯤꯍꯜꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯁꯤꯡ ꯃꯄꯨꯜꯗꯨꯃ ꯄꯨꯟꯁꯤꯟꯕꯗꯨꯕꯣ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯔꯤꯕꯗꯨꯕꯨ ꯀꯩꯊꯦꯜ ꯆꯠꯄꯕꯨ ꯅꯪꯒꯦꯔꯥ ꯍꯥꯏꯕꯅꯤꯗ ꯑꯣꯏ ꯑꯩꯁꯨ ꯂꯥꯛꯅꯔꯤꯗꯅ ꯌꯥꯝꯈ꯭ꯔꯕ ꯁꯤꯡ ꯃꯌꯥꯝꯁꯤ ꯏꯇꯣꯝꯇꯅꯅꯤ ꯈꯥꯏꯔꯛꯂꯤꯕꯁꯦ ꯈꯨꯠꯅꯒ ꯈꯔ ꯆꯨꯝꯗ꯭ꯔꯦ ꯌꯦꯡꯉꯨ ꯇꯨ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯁꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯊꯥꯖꯜꯂꯨꯁꯦ ꯑꯁ ꯉꯥꯡ ꯂꯩꯔꯅꯨ ꯄꯤꯔꯛꯑꯣꯁꯦ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯁꯤꯡꯁꯦ ꯄꯨꯕꯤꯔꯒꯦꯅꯦ ꯑꯗꯨꯒ ꯅꯪꯅ ꯃꯥꯡꯗ ꯂꯦꯝꯃ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯑꯁ ꯏꯟꯅꯕꯤꯔꯛꯀꯅꯨ ꯑꯩꯅꯦ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯕꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯅ ꯏꯀꯥꯏꯗꯧꯔꯤꯕꯅꯣꯕ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯁꯦ ꯅꯐꯤꯟꯅꯔꯣꯟꯁꯨ ꯑꯝꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉ ꯂꯩꯔꯝꯃꯣ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯤꯡꯁꯤꯗꯤ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯀꯩꯊꯦꯜꯒꯤ ꯄꯣꯠ ꯄꯣꯂꯥꯡꯗꯨꯃꯒ ꯁꯤꯡꯁꯤꯒ ꯀꯣꯜꯂꯒ ꯆꯠꯂꯕꯗꯤ ꯅꯪꯗꯤ ꯄꯨꯟꯁꯤꯒꯤꯗ꯭ꯔꯣ ꯍꯩ ꯉꯥꯎꯁꯤꯟꯗꯅꯨ ꯁꯤꯡꯁꯦ ꯑꯩ ꯄꯨꯕꯤꯔꯛꯀꯦ ꯆꯠꯂꯨ ꯅꯪꯅ ꯌꯥꯝꯅ ꯏꯀꯥꯏꯔꯒꯅꯅꯦ ꯅꯪ ꯅꯃꯥꯡ ꯊꯥꯅ ꯑꯥꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯑꯩ ꯂꯥꯞꯅ ꯏꯟꯗꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯏꯃꯥꯡ ꯊꯥꯅ ꯄꯨꯕꯗ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯦꯡꯅꯗꯨꯅ wari watai kaya sanaraka chatli matam aduda chatminaribasing adugi maraktagi nipa amana as kangdre ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯕꯨ ꯃꯤꯅ ꯍꯥꯏꯅꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯂꯦ ꯍꯥꯏꯔꯒ ꯐꯤꯕꯨꯜ ꯍꯥꯏꯕꯤ ꯁꯥꯟꯅꯩ ꯍꯥꯏꯅ ꯑꯍꯤꯡꯗ ꯑꯁ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯩꯊꯦꯜ ꯉꯥꯛꯄꯁꯤꯡ ꯄꯥꯛꯅ ꯉꯥꯛꯅꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯜꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯇꯥꯗ ꯄꯣꯠ ꯍꯨꯔꯥꯟꯕ ꯅꯨꯡꯉꯥꯏꯅꯕ ꯇꯣꯉꯥ ꯁꯟꯗꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯀꯅꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯇꯤꯟꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯊꯣꯛꯂꯛꯈꯤꯒꯗ꯭ꯔꯅꯦ ꯑꯣꯔꯦ ꯄꯥꯔꯣꯏꯗꯕ ꯊꯕꯛꯅꯤꯗ ꯍꯩ ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯀꯨꯂꯆꯟꯗ꯭ꯔꯗꯨ ꯉꯍꯥꯟ ꯃꯍꯥꯛꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯐꯤꯕꯨꯜ ꯍꯥꯏꯔꯒ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯤ ꯄꯥꯈꯠꯈꯤꯗꯅ ꯆꯦꯟꯈꯠꯈꯤꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯉꯥꯎꯅ ꯐꯩꯅ ꯅꯥꯕꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯅ ꯂꯥꯌꯦꯡꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯐꯩꯌꯦꯗꯅ ꯍꯥꯏꯅꯩ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤꯀꯣ ꯂꯥꯏ ꯇꯤꯟ ꯊꯧꯑꯣꯏꯗꯕꯁꯦ ꯐꯠꯇꯤ ꯐꯠꯇꯕꯅꯤ ꯍꯩ ꯑꯁꯣꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯑꯗꯣ ꯌꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯤꯡ ꯃꯄꯨꯜ ꯑꯗꯨ ꯊꯝꯂꯒ ꯃꯁꯤꯗꯒꯤꯗꯤ ꯄꯣꯔꯛꯂꯤꯕ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯑꯃꯗꯤ ꯍꯪꯒꯥꯝ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯄꯣꯠꯁꯤꯡ ꯑꯗꯣ ꯊꯦꯟꯗꯨꯅ ꯌꯣꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯅ ꯊꯣꯛꯄ ꯌꯦꯜꯍꯧꯔꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯆꯥꯛꯇꯣ ꯈꯔ ꯀꯟꯅ ꯊꯣꯡꯉꯝꯃꯣꯕ ꯍꯩ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯅꯦ ꯏꯃꯥ ꯂꯥꯝꯗ꯭ꯔꯒꯕꯨ ꯊꯣꯡꯉꯝꯃꯣ ꯍꯥꯏꯒꯗ꯭ꯔꯣ ꯅꯪꯅ ꯂꯥꯝꯃꯕꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯝꯒꯦꯁꯦ ꯍꯩ ꯅꯪꯅ ꯍꯣꯔꯦꯟ ꯀꯩꯊꯦꯜꯒꯨꯝꯕ ꯐꯔꯛ ꯇꯥꯔꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯑꯩꯅꯦ ꯄꯔꯞ ꯆꯥꯛ ꯊꯣꯡꯉꯝꯃꯦ ꯍꯥꯏꯔꯒꯅꯦ ꯂꯥꯛꯀꯦꯀꯣ ꯑꯁ ꯆꯥꯛꯇꯣ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯊꯣꯡꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯣꯕ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ ꯅꯪꯗꯤ ꯍꯣꯔꯦꯟ ꯀꯩꯊꯦꯜꯒꯨꯝꯕꯗꯨ ꯀꯅꯥꯒ ꯍꯜꯂꯛꯀꯗꯣꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕꯁꯤꯡ ꯑꯁꯤꯒ ꯅꯪ ꯅꯌꯥꯗꯣ ꯍꯤꯒꯠꯂꯒ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁ ꯆꯠꯊꯣꯛꯑꯗ ꯁꯤꯕꯨ ꯋꯥꯅꯦꯅ ꯀꯔꯤ ꯋꯥ ꯅꯠꯇꯦꯅꯤ ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯤ ꯀꯣ ꯑꯩ ꯆꯥꯛꯇꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯅꯪ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪ ꯉꯥꯏꯔꯝꯕ ꯇꯥꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯍꯜ ꯍꯣꯕꯦ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯣ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯨꯅ ꯄꯥꯔꯤꯍꯜꯁꯦ ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯅꯣꯛꯅꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯊꯦꯡꯖꯤꯜꯂꯛꯂꯤ ꯄꯨꯡ 8:30 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ ꯀꯩꯊꯦꯜꯁꯤꯡ ꯑꯗꯣ ꯈꯝꯔꯛꯂꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯄꯥꯔꯤꯍꯜꯒ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯂꯩꯕꯒ ꯌꯣꯟꯕꯒꯁꯤ ꯌꯣꯟꯕꯅ ꯃꯤ ꯌꯥꯝꯁꯤꯜꯂꯛꯂꯤ ꯂꯩꯕꯒ ꯃꯤꯗꯤ ꯏꯇꯥꯛ ꯇꯥꯛꯁꯤꯜꯂꯛꯂꯤ
ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯄꯥꯔꯤꯍꯜꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯈꯣꯡꯗ꯭ꯔꯨꯝ ꯑꯃꯒ ꯃꯥꯏꯔꯦꯟ ꯑꯅꯤꯃꯒ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯄꯥꯔꯤꯍꯜꯗꯣ ꯅꯥꯀꯜ ꯑꯃꯗꯒꯤ ꯐꯥꯎꯗꯣꯔꯛꯏ ꯑꯗꯨꯒ ꯁꯤ ꯑꯍꯨꯝꯁꯤꯗꯤ ꯌꯣꯟꯕ ꯁꯤꯠꯇ꯭ꯔꯕ꯭ꯔꯥ ꯍꯩꯃꯥ ꯈꯪꯉꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯨꯛ ꯐꯣꯡꯅ ꯂꯥꯛꯂꯤꯕ ꯑꯩꯕꯨ ꯎꯕꯗ ꯈꯪꯉꯤ ꯍꯥꯏꯔꯤꯁꯤꯕꯣ ꯔꯥ ꯅꯪ ꯁꯤꯗꯤ ꯃꯊꯣꯡ ꯆꯥꯗꯦꯍꯦ ꯁꯦ ꯀꯩꯊꯦꯜꯁꯨ ꯃꯤ ꯇꯥꯛꯁꯜꯂꯛꯑꯦ ꯃꯤꯅ ꯀꯅꯥ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯅꯩ ꯆꯠꯂꯁꯤꯂꯣ ꯇꯥꯃꯣꯕꯨ ꯉꯁꯥꯏ ꯀꯩꯝꯇ ꯀꯤꯗꯕꯗꯥꯏꯅꯦ ꯍꯣꯏ ꯑꯩꯗꯤ ꯀꯤꯗꯦꯅꯦ ꯅꯪꯒꯤ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯨꯝꯃꯣꯛꯇ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯗꯨꯒ ꯃꯀꯣꯛꯀ ꯊꯣꯡꯒꯠꯇꯨꯅ ꯄꯥꯔꯤꯍꯜ ꯒꯝ ꯆꯠꯅꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯉꯥꯏꯈꯨꯑꯣ ꯁꯤ ꯍꯧꯒꯠꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯄꯣꯠꯐꯝ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄ ꯃꯈꯣꯏ ꯈꯔ ꯑꯃꯒꯁꯨ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯏꯕꯨꯡꯉꯣ ꯈꯣꯏ ꯅꯣꯏꯗꯤ ꯀꯩꯊꯦꯜ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯕꯗꯥꯏꯅꯦ ꯀꯗꯥꯏꯗ ꯍꯥꯏꯖꯤꯟꯅ ꯂꯩꯍꯧꯔꯤꯕꯅꯣ ꯂꯝꯕꯤꯗ ꯅꯣꯏ ꯑꯩꯈꯣꯏ ꯊꯦꯡꯅꯔꯝꯕꯗꯥꯏꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯨꯜꯂꯒ ꯂꯩꯊꯣꯛꯎꯕꯅꯤ ꯇꯥꯃꯣ ꯍꯣꯏ ꯀꯩꯊꯦꯜ ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ ꯍꯜꯂꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯕ꯭ꯔꯣ ꯃꯥꯏꯔꯦꯟ ꯈꯔ ꯌꯥꯎꯔꯤ ꯂꯧꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ ꯑꯇꯣꯞꯄ ꯁꯥ ꯉꯥꯒꯤ ꯋꯥꯔꯤ ꯑꯣꯏꯔꯗꯤ ꯐꯩꯌꯦ ꯃꯥꯏꯔꯦꯟꯕꯨ ꯃꯥꯔꯤꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯍꯣꯏ ꯃꯥꯏꯔꯦꯟꯁꯤ ꯏꯕꯨꯡꯉꯣ ꯃꯁꯨꯡ ꯈꯥꯏꯗꯠꯂꯦ ꯍꯥꯏꯔꯒ ꯃꯇꯨꯝ ꯀꯛꯑꯦ ꯍꯥꯏꯔꯒ ꯃꯗ ꯊꯣꯡꯉꯦ ꯍꯥꯏꯔꯒ ꯁꯦ ꯈꯨꯗꯣꯝꯕꯤꯁꯤꯒ ꯈꯨꯕꯤꯒꯁꯤꯅ ꯆꯞꯄꯒ ꯁꯦ ꯆꯥꯎ ꯑꯁꯨꯝꯕ ꯂꯧꯈꯠꯂꯒ ꯌꯣꯠꯁꯜꯂꯦꯗꯅ ꯁꯦ ꯑꯗꯨꯒ ꯄꯦꯛ ꯑꯃꯅꯤ ꯁꯠ ꯊꯥꯖꯤꯟꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯇꯥꯃꯣꯒꯤ ꯋꯥꯐꯝꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯥꯏꯖꯔꯤꯕ ꯅꯞꯀ ꯂꯥꯎꯔꯗꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯃꯥꯏꯔꯦꯟ ꯆꯥꯖꯗꯦ ꯑꯗꯨꯝ ꯏꯇꯩꯃꯒ ꯄꯨꯟꯅ ꯆꯥꯕꯤꯔꯨꯔꯣ ꯑꯁ ꯑꯩꯈꯣꯏꯁꯨ ꯃꯥꯏꯔꯦꯟꯁꯤ ꯆꯥꯃꯟꯗꯅꯅꯦ ꯋꯥꯔꯕꯖꯥꯠꯅꯤ ꯐꯔꯦ ꯅꯈꯣꯏꯁꯨ ꯍꯥꯏꯔꯪ ꯂꯥꯎꯔꯣꯀꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯜꯂꯝꯃꯒꯦ ꯅꯣꯡꯁꯤ ꯈꯔ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯒꯝ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯥꯃꯣ ꯄꯥꯔꯤꯍꯜꯒꯤ ꯅꯨꯄꯤ ꯕꯦꯝꯁꯤ ꯃꯁꯛ ꯐꯖꯩꯅꯦ ꯐꯖꯕꯅꯦ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏꯅꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯅꯨꯄꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯪ ꯈꯪꯄꯣꯠꯇꯦ ꯆꯠꯁꯤꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡꯗꯣ ꯆꯠꯈꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯨ ꯄꯥꯔꯤꯍꯜ ꯇꯥꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯇꯥꯔꯕꯁꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯅꯇꯣꯝ ꯊꯥꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ ꯁꯤ ꯎꯔꯕꯁꯦ ꯑꯩꯃ ꯀꯥꯏꯗ ꯊꯥꯡꯅꯣꯗꯨꯗꯤ ꯌꯦꯞꯄꯛꯏꯕꯅꯤ ꯅꯪꯉꯣꯟꯗ ꯃꯃꯤꯠ ꯀꯥꯔꯟ ꯍꯦꯛ ꯆꯠꯂꯛꯑꯕ ꯀꯣꯆꯦꯁꯤ ꯀꯣꯠꯀꯗꯧꯔꯤꯕ ꯍꯩꯃ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯤꯒ ꯍꯥꯠꯇꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯥꯠꯇꯗꯤ ꯀꯩꯅꯣ ꯆꯠꯁꯤꯂꯣ ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯅꯣꯡ ꯊꯤꯂꯤ ꯇꯥꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯣꯕꯦ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕ ꯑꯗꯨꯗꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯆꯥꯛ ꯑꯗꯣ ꯆꯥꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯄꯥꯔꯤꯍꯜꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯤꯡꯊꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯩꯊꯦꯜ ꯈꯝꯂꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯃꯌꯥꯏ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯃꯅꯥꯛ ꯅꯛꯄꯁꯤꯡ ꯑꯗꯨꯗꯤ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯅꯗ꯭ꯔꯕꯅꯤ ꯀꯩꯊꯦꯜ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯑꯍꯤꯡ ꯂꯦꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯀꯞꯄꯤꯁꯤꯕꯣ ꯕꯨꯂꯨ ꯕꯨꯂꯨ ꯏꯌꯥꯝꯕ ꯀꯩꯗꯧꯔꯒꯦ ꯑꯁꯤꯗ ꯃꯤ ꯑꯃ ꯀꯞꯄꯤꯕꯁꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯏꯌꯥꯝꯕ ꯃꯁꯤ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤ ꯏꯌꯥꯝꯕ ꯄꯥꯀꯅꯨ ꯁꯦ ꯊꯣꯡꯁꯦ ꯈꯤꯇꯪ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯁꯤ ꯏꯌꯥꯝꯕ ꯃꯣꯏꯁꯨ ꯆꯦꯞꯊꯔꯒ ꯌꯦꯡꯉꯒ ꯂꯩꯔꯝꯃꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯃꯩ ꯑꯁꯨꯛ ꯉꯟꯅ ꯊꯥꯜꯂꯤꯕꯁꯤꯗꯕꯣ ꯁꯦ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯇꯞꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯌꯦꯡꯕꯗꯗꯤ ꯀꯞꯂꯝꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯀꯅꯥꯝꯇ ꯂꯩꯇꯦꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯣꯏ ꯍꯟꯈ꯭ꯔꯕꯖꯥꯠꯅꯤ ꯕꯨꯂꯨ ꯏꯌꯥꯝꯕ ꯅꯪꯕꯨ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯁꯤ ꯀꯤꯕ꯭ꯔꯅꯦ ꯏꯌꯥꯝꯕ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡꯗꯒꯤ ꯅꯪ ꯌꯨꯝꯗ ꯑꯣꯏꯅ ꯂꯦꯛꯆꯔꯣꯀꯣ ꯑꯗꯨꯒ ꯒꯅꯖꯤꯠꯀ ꯑꯩꯈꯣই ꯄꯨꯟꯅ ꯑꯣꯏꯅ ꯂꯦꯛꯃꯤꯟꯅꯔꯒꯦꯀꯣ ꯏꯌꯥꯝꯕ ꯑꯩ ꯊꯕꯛ ꯇꯣꯛꯑꯣ ꯍꯥꯏꯔꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯪꯅ ꯈꯔ ꯀꯤꯒꯟꯕꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ
ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯀꯞꯄꯁꯨ ꯐꯈ꯭ꯔꯕꯅꯤꯅ ꯄꯨꯡꯁꯤꯁꯨ 12 ꯍꯦꯟꯖꯤꯟꯈ꯭ꯔꯦꯅꯦ 12 ꯇꯥꯁꯜꯂꯛꯀꯗꯣꯔꯦ ꯄꯣꯊꯥꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯊꯅꯕ ꯇꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟꯁꯤꯡꯗ ꯂꯩꯅꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯩꯊꯦꯜ ꯃꯆꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯦꯛ ꯀꯞꯄ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯍꯟꯗꯛꯇ ꯇꯥꯈꯠꯂꯛꯂꯤꯕꯁꯤ ꯃꯁꯤ ꯑꯐꯕꯗꯤ ꯃꯥꯟꯗꯦꯁꯦ ꯑꯃꯥꯏꯕ ꯈꯔ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯇ꯭ꯔꯕꯗꯤ ꯐꯔꯣꯏꯗꯧꯔꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯁꯤ ꯋꯥꯔꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤꯌꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯑꯃꯗꯤ ꯀꯨꯝꯂꯛꯄ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝꯅ ꯁꯣꯛꯂꯛꯀꯗꯧꯔꯤ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯑꯁ ꯇꯨꯝꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯔꯪ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯑꯩ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯂꯧꯕ ꯌꯥꯗꯕ ꯋꯥꯔꯣ ꯍꯩꯃꯥ ꯑꯗꯣ ꯅꯪꯒꯤ ꯑꯗꯇꯥꯏꯗꯤ ꯅꯠꯇꯦꯗꯅ ꯑꯗꯇꯥꯏ ꯅꯠꯇꯦ ꯍꯥꯏꯗꯅꯕ ꯁꯨꯝ ꯏꯟꯊꯣꯛꯀꯗ꯭ꯔꯣ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯨꯔꯦ ꯃꯈꯣꯟꯗꯤ ꯑꯃꯨꯛꯇꯣꯏꯕ ꯌꯦꯅꯈꯥꯗ ꯆꯠꯄꯗꯣ ꯉꯥꯏꯔꯦꯅꯦ ꯇꯥꯔꯤꯕ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯊꯣꯡꯅꯥꯎꯒꯁꯦ ꯍꯥꯡꯇꯣꯛꯑ ꯂꯩꯁꯜꯂꯛꯑꯣ ꯀꯅꯥꯅꯣꯕ ꯑꯗꯨꯗ ꯁꯤꯗꯣꯏꯁꯦ ꯑꯁ ꯑꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏꯗ ꯀꯩꯊꯦꯜꯗ ꯀꯞꯄꯗꯨꯕꯨ ꯌꯦꯅꯈꯥꯗ ꯂꯥꯛꯀꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯞꯄꯒꯤ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯀꯞꯄꯝꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯉꯍꯥ ꯅꯣꯡꯃꯁꯨ ꯑꯩꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗ꯭ꯔꯣ ꯍꯩꯃꯥ ꯍꯥꯏꯗ꯭ꯔꯃꯤ ꯑꯁ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯑꯗꯨꯅꯤ ꯑꯗꯨꯗꯩꯗꯨꯗ ꯃꯥꯏꯕꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯗꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯗꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅ ꯁꯈꯤꯅꯥ ꯍꯦꯛꯇ ꯄꯤꯔꯛꯄ ꯖꯥꯠꯅꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯙꯔꯃ ꯀꯥꯏꯖꯗꯕ ꯀꯣ ꯃꯁꯤ ꯉꯍꯥꯟꯃꯨꯛ ꯌꯦꯡꯉꯝꯕ ꯑꯃꯥꯏꯕꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯕꯗꯤ ꯐꯅꯤꯅꯦꯀꯣ ꯐꯔꯣꯏꯗ꯭ꯔꯣ ꯑꯁ ꯐꯅꯤꯃꯤ ꯅꯪꯕꯣ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯇꯨꯝꯖꯔꯔꯣꯏꯗ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯉꯥꯡꯉꯔꯣꯏ ꯑꯩꯁꯦ ꯇꯨꯝꯃꯨꯁꯦ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯔꯤꯕ ꯍꯨꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯥꯡꯅ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯔꯤꯍꯜ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯨꯏꯁꯤꯅ ꯀꯞꯂꯤꯕꯁꯤꯅ ꯃꯃꯤꯠꯇꯒ ꯂꯥꯏ ꯎꯔꯕ ꯖꯥꯠꯂꯥ ꯂꯥꯏ ꯎꯔꯕꯗꯤ ꯐꯕꯨ ꯐꯩꯅꯦ ꯆꯣꯡꯁꯤꯜꯂꯒ ꯂꯥꯏꯗꯨꯗ ꯃꯈꯧꯔꯤꯗꯨ ꯆꯞ ꯄꯦꯔꯒ ꯑꯩꯕꯨ ꯏꯅꯥ ꯈꯨꯜꯍꯟꯒꯦꯔꯥ ꯈꯨꯜꯍꯜꯂꯣꯏꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯂꯥꯗꯣ ꯄꯥꯏꯔ ꯇꯤꯛꯂꯗꯧꯕꯅꯤ ꯂꯥꯏ ꯑꯣꯏꯔꯝꯗꯗꯅ ꯕꯨꯠ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯁꯨ ꯃꯥꯅ ꯑꯣꯏꯅ ꯑꯩꯁꯦ ꯅꯤꯡꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯀꯟꯗꯥꯁꯤꯗ ꯃꯄꯥꯟꯁꯤ ꯑꯃꯨꯛ ꯊꯣꯛꯅꯤꯡꯂꯛꯂꯅꯤ ꯇꯧꯔꯤꯁꯤ ꯂꯥꯇꯦꯟꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯅꯕ ꯃꯩꯁꯤ ꯅꯣꯡ ꯍꯦꯛ ꯇꯥꯔꯗꯤ ꯃꯨꯠꯂꯗꯧꯕꯅꯤ ꯃꯇꯩꯒ ꯃꯅꯥꯎ ꯅꯨꯄꯤꯒ ꯊꯣꯛꯅꯕ꯭ꯔꯥ ꯀꯩꯅꯣ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯖꯥꯠꯅꯤꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯑꯩ ꯃꯤꯈꯦꯠꯇꯨ ꯁ꯭ꯋꯥꯏ ꯊꯅꯝꯃꯗꯥꯏꯅꯦ ꯂꯩꯔꯦ ꯑꯁꯨꯝꯅ ꯄꯥꯔꯤꯍꯜꯅ ꯉꯥꯡꯗꯨꯅ ꯂꯥꯇꯦꯟ ꯆꯨꯈꯠꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯁꯤꯗ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯕꯅꯤ ꯍꯨꯏꯁꯨ ꯀꯞꯄꯤ ꯕꯨꯠ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯕꯨꯠ ꯍꯥꯏꯕ꯭ꯔꯣ ꯕꯨꯠ ꯇꯣꯡꯉꯒ ꯊꯣꯛꯈꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯁꯤꯗꯤ ꯀꯤꯒꯟꯈ꯭ꯔꯄꯣꯠꯅꯤ ꯀꯤꯔꯤꯕ ꯈꯨꯀꯤꯗꯨꯒ ꯑꯐꯥꯎꯅ ꯁꯥꯔꯤꯕ ꯂꯩꯔꯝꯃꯣ ꯑꯁ ꯑꯩ ꯊꯟ ꯂꯩꯕꯗꯣ ꯑꯃꯝꯕꯁꯤꯗ ꯍꯩꯃꯥ ꯑꯗꯨ ꯑꯣꯏꯒꯅꯁꯦ ꯑꯩ ꯕꯨꯗꯣꯟ ꯆꯨꯈꯠꯄꯤꯔꯝꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯔꯤꯍꯜꯅ ꯕꯨꯗꯣꯟ ꯑꯃ ꯆꯨꯈꯠꯄꯤꯔꯝꯂꯤ ꯑꯗꯨꯒ ꯄꯥꯔꯤꯍꯜꯅ ꯂꯥꯇꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯔꯞ ꯊꯣꯛꯂꯛꯄꯅ ꯃꯈꯣꯏꯒꯤ ꯍꯨꯏꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯃꯩ ꯍꯥꯏꯗꯨꯅ ꯃꯉꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯀꯥꯂꯨ ꯀꯩꯗꯧꯔꯦ ꯅꯪꯅ ꯂꯥꯛꯅ ꯈꯣꯡꯒꯤꯗꯤ ꯂꯩꯇꯗꯅ ꯑꯗꯨ ꯅꯃꯤꯠꯇꯨ ꯎꯏꯁꯤꯜꯂ ꯈꯣꯡꯉꯤꯕꯗꯨꯅ ꯀꯅꯥ ꯎꯔꯒꯦ ꯂꯥꯏꯔꯣ ꯃꯤꯔꯣ ꯅꯪꯅ ꯎꯔꯤꯕꯗꯨꯕꯣ ꯂꯩꯔꯝꯃꯣ ꯏꯕꯣ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯍꯜ ꯌꯦꯅꯥꯈꯥꯔꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯒꯣꯜꯗ ꯀꯨꯜꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯍꯨꯏ ꯀꯥꯂꯨꯗꯣ ꯒꯧ ꯂꯥꯎꯅ ꯈꯣꯡꯂꯛꯏ ꯑꯁꯨꯝꯅ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯄꯥꯔꯤꯍꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯔꯥꯏ ꯃꯁꯥꯒꯤ ꯍꯨꯏꯁꯤꯗꯤ ꯆꯣꯠꯂꯦꯗꯅ ꯁꯤꯗꯤ ꯃꯁꯤꯒꯤ ꯍꯨꯏꯁꯤ ꯃꯁꯤ ꯀꯥꯂꯨ ꯅꯪ ꯊꯣꯔꯥꯏ ꯃꯆꯥ ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯇꯦꯟꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯥꯔꯒ ꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯨꯏꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯥꯔꯤꯕ ꯀꯣꯜ ꯑꯗꯨꯒꯤ ꯀꯥꯡꯈꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯌꯥꯝꯅ ꯀꯤꯅ ꯇꯥꯁꯟꯗꯨꯅ ꯈꯣꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯍꯜꯅ ꯂꯨꯇꯅꯒ ꯇꯧꯔꯤꯅꯦꯁꯦ ꯊꯣꯛꯂꯣ ꯑꯁꯨꯝꯅ ꯄꯥꯔꯤꯍꯜꯅ
hui aduda tholo haiduna kaurabasu hui adudi pari hal jengti pari hal gi tunglomda yenglaga yamna kanna khongli madu ubada chingrak aduna pari halna tungda sat lethoktuna yengi asumna mahana jengru matamadi kana amata leibadi udi masidagi di huina kanna khongba amadi mangoda launa badu tabada mahaki loina bi bemado mapanda parap thurakli aduga kaidorabage huiduga du kana khanari badubo as thauliti changasi lao ai mana khonglaktana tawrina sa ai kalu yamna kiragana ne nangsu imungda leyulo se lao as manaru romila obinangbo tumninga kansida ngai khuni mana yingi se imungda nati ai gi tungda mana jinga khongsibu ai go ai gi tungda kana lei amti yenguse as hainade ko ai changi tawishungni kigan khraba hai kalu kana dro nang jingi dubo asumna parina koihang hanglaga mamai leithrok matamdadi kanasu udi adubu kanasu udrabasu mokoi gi yungi sangoi maninglomda kanagumba ama chakhibagi mawongda gudrung chenkhibagi makhol tai khonjel adu tabada pari haldo swai lawi masidagi di hai kalu asidi bera mali hei asumna haramlaga maha kongdung chechanki thongodo khanglon lonchanki thongoduna khanglon lonchanki badu ta makoi gi hui kalu dusu thongodo da khoro kholai nungairataduna pari halna thongodo khanghang hangdok madabadi huido imunga chongchalai aduga masa ado thak nituna pari halgi manakta kundun leiri matamaduda pari halna taibang mi khoita natana nakhoi su ki boire phare nang sune ai yasida puna leimina rasiko ai aduga ne ai kadari chang kanu hai sedum kullu nungai te bako asumna haram laga pari hal magi nupi gi leiri ba kalu da sangkhri matamaduda hui kalu to nena tare haibagi matagum singong aduda haibati thongjin pan adugi singong aduda kunduna lehori masidagi di mahakilupi bemana karino huidu bi imgu thanami bro ai ki dina chongchale ha nungai ri bro duda mapanda lehori budu mini su khangdi hura bane su khangdi thok halaga pubi khro aina suk nungsina luna chana thamjari ba kalusi mini huran khrabadi hatpi khrabadi nangbu nungai gadro iba nangbo as yare tumose aine tumning mada loirabane aiba tum asumna pari hal amadi mahaki nupi ado makhata na adumak tumthari asamna tawduna matamadu hawkhri mathangi no ngale kaludo imungdagi yamna hawna khongli thong hango haibagi matagumni matamdu nongalamdai pung manga khara helakpa matam adai khatang ngai ribani masidagi ti pari haldo hawgalakle mahana hawgalakpadadi magi nupi bemasu leiramdre matamadu da pari halna ya hawdi ngan khaba thong hangjiba jalane hui yasna khongli basibo asomna khalaga mahana hawgalaka matamdadi thong di hangami matamadu da kaluti thong adugi manunglomda amuk changchan amu handok tawduna khongbo oiramle matamadu da pari halna hera huiri maril jawdaba saradana mapanda thuaga khongi di leiti imungda amuk chang mapanda amuk tho hai kalu naril jawdaba nangdi yonthokpada matarabra kainom tawre daibo huran ba sangna ba leiri ba nangna nangwena khoina sangine ha che apan tholokse asomna hairaga mahana hui kalu do mapanda puthori matamadu da mahaki nupi bemana aiba yahropaga hui do kolabro ai imungda changpada konbani ne kaidore nangna aphinga phaiwena mutlagiduna as pawa matarabro kari pawno yahowda ngairi hui sanaraga leidi ba ngonda bo hu ngarang ne khulgi ke thit masada awang lekai gi ahal loiba yu yamna ngawba tomaldo siraga leirami hai ha asimrani no manangbo as aina mu phagi tawkhidro madugi ahal dusune yuni bo hairabadine thakjarage chajarage dan leiribani hai kamai tawre yumgi minaga pusan khrabro pusan khramale aina lambida tarakbane nangdi lambida kedo bachaluriba ha anati nangi phibam duga lambida chaluridu karino haibanida haima lambida yayalangna baduda kedorabono haidona si phisi ila thorubune nang sidiba ko ai lekai punbari nungaiti aisu haifeta yaurukige khudai yamtang pirauduna hoi asomna hairamlaga bemado imungda parap sangki matamaduda pari halna khamai tawni masi nupis magi ahal aduna kamdawna siriba jano yu thakpa hemandana kathel machaduda sijalibadubu lainaga hatpa waridra asomna khalingai
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯦꯃꯅ ꯈꯨꯗꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯔꯤꯍꯜꯗꯣ ꯍꯧꯖꯤꯛ ꯂꯥꯏꯑꯣꯡ ꯑꯗꯨꯅ ꯁꯤꯔꯤꯕ꯭ꯔꯥ ꯌꯨ ꯊꯛꯃꯗꯨꯅ ꯁꯤꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯎꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯌꯦꯡꯉꯣ ꯉꯁꯤꯅ ꯑꯃꯨꯛ ꯑꯍꯜꯁꯤ ꯁꯤꯔꯦ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯅꯥ ꯁꯤꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯑꯦꯔꯥ ꯄꯪꯀꯤꯁꯨ ꯀꯤꯔꯨꯈꯤꯅꯨꯗ ꯀꯅꯥꯅ ꯈꯪꯅꯤ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯗꯅ ꯅꯂꯥꯗ ꯇꯥꯁꯜꯂꯒ ꯁꯤꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯄꯥꯔꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯍꯜꯁꯦ ꯅꯂꯥꯗ ꯇꯥꯔꯒ ꯁꯤꯕ ꯅꯠꯇꯦꯅꯦ ꯄꯣꯠꯐꯝꯒꯤ ꯃꯌꯥꯏꯃꯛꯇꯗ ꯁꯦ ꯏ ꯑꯣꯔꯒ ꯁꯤꯔꯝꯂꯤꯕꯅꯤ ꯃꯗꯨꯕꯨ ꯂꯥꯏꯅ ꯆꯤꯡꯁꯤꯜꯂꯒ ꯍꯥꯠꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯠꯄ ꯑꯣꯏꯒꯗ꯭ꯔꯣ ꯏ ꯑꯣꯔꯒ ꯁꯤꯕ ꯑꯣꯏꯔꯒꯗꯤ ꯆꯈꯥꯎ ꯁꯣꯛꯄꯗꯒꯤ ꯁꯣꯛꯑꯒ ꯁꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯥꯔꯤ ꯏꯕꯣ ꯅꯪꯁꯤ ꯂꯥꯏ ꯇꯤꯟꯁꯤ ꯀꯌꯥ ꯊꯥꯖꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯊꯥꯖꯕ ꯐꯩꯀꯣ ꯑꯗꯣ ꯅꯪꯅ ꯌꯥꯝꯅ ꯀꯜꯂꯒꯗꯤ ngasi ahing do muktang kai the ma sa da ahing le udana maduda ngamlabadi bo mana thanasi hei yai ne ha mayam ya bi mayam ya na ro kai the ma sa da aina ahing le gadi na koi na aingoda kari mana pi ga dori ba kari mana thanasi ge lupa lising yang kai thanasi ro lising yang kai adadi ai songi marup to kaktalaba asongi marup to kaktalaba adadi suni yai ne aduga karigumba aina ngamlaba matungda urai pari tawragadi lonagumsi hei lonaro nipa macani haina thiba jaban nganasi adu oiba taragadi ai hore numidang du hekta lecture agene ha hore numidang harise kaithen talak ko mi pofam phamal loina khra matungda tawgada bani ngasi di nong su thili tagada ba mali hauji phawo nong mangidana sumine du budi sumine ay aduga ngai ko pari kariguma maduda siba naba tholagadi mado nasagi dai tawjagadabani yarabro yaina ai di lightin je amutang thenagedra ngai bani hek thengnaraba ai di bale ma tharoi haisini hei ngai ko pari nang di kai dori ba ha lai du pharaga na tu wege haibro nupi ne so haina gum tawi oige ga oisaloi bo asum na hair ka mayam to wa nu i madamadu da pari halna kaino mayam phagi ta throi sibo ai di hai khbadi hai kre mana bu phangni hairabadi ahing sodana ahing dekani hai phagi ta tokoi wanati thabak to oiroi haibagi wani hauji yengo ahal lama sikre ngarang ngandagi ni mathi phongliba ngarang ngangana tine tha ama mani bu suramramni mai ba ama lalaga nga muksu nupi ye makapen torobadu thawai wairamdana laitai nagi dangai ri khangdra khulgi ka thil masa sinaga manakta mange pabi asobom ga haujalle adagi sumathakta khara sukpa jaga amda ka thel loisandana khara sumi tinbai nungaiba jaga amda wardi phadoba thaina nga har waida ka thel ma chawna lerambadagi khara chawthoraktana khulgi ka thel oikhibagi wani hana dine yum mari manga gi pofam moina leramlibani adumai oiba jala adodi parene pari horen haina badu soina ragumsi aduga nangna satle haibagi khudam changdamdi karamna khangani madu su sumi aina mafam aduda ahing chupa ahing lekhi ahing lenki haibasi khangnabagi damakta kaithen mayaida ai post khaga khingake adu oiba taragadi mayam su khangnaredana post kingbadi nungai roida mi amu chenthok naraktana adu waragana kaidawni ha sumaya tawrasira nangna kaithen mayaiduda ahing leklingagi matam yaroi adu su yaroi asupna makhoido kari kamdawraga mahagna ahing chupa kaithen mayai aduda ahing li haibase thajagadabano haiba wafam makhoina tanarakni asumna makhoi singado tanaba yaba tanaraba khanaba yaba khanarabagi tungda haujik makhoi gi marakta yauriba bimol gi manakta pari hal changsalaglaga bimol nangadi kaithel duga yama nangadi dana alamadi kedorabado adu eba taragati nung macha amamam khullaga noigi jumda ai langake ahingi pung baro ama ani tarakpa dwai da yaidana tamnare dana mu pabana sauraktana noigi napa hanubudu nang ngambro haise kai haino duri wari ni farese nung thomodu de janarasi natadi khangoi yarase nung thomdo ba tokro thamodu singnase thamoibu singradi yarabana tro yare na du waragana tawraga lori ka dorage ai di hari basini ko minam tanagumsi
ꯑꯗꯨꯗꯤ ꯋꯥꯁꯛꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯋꯥꯁꯛꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯍꯜ ꯑꯗꯨꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤꯍꯜ ꯃꯌꯨꯝ ꯂꯣꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯝꯃꯁꯨ ꯇꯥꯔꯗꯨꯅ ꯆꯔꯨ ꯈꯨꯗꯥꯞ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯉꯥꯏꯈꯣ ꯃꯩ ꯋꯥꯛꯊꯣꯛꯁꯤ ꯑꯣ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪ ꯀꯧꯔꯛꯂꯤꯕꯁꯦ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯕꯅꯤ ꯍꯦꯔꯥ ꯑꯩꯅ ꯊꯣꯡꯉꯁꯨ ꯌꯥꯕꯗꯨꯕꯨ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯣꯡꯉꯤꯗꯨꯕꯨ ꯋꯥꯗ ꯈꯪꯗꯤꯅꯦ ꯍꯥꯏꯕ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯒꯦ ꯑꯁꯤꯗ ꯕꯥꯃꯣꯟꯅ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯀꯣꯔꯐꯨ ꯊꯣꯡꯉꯤꯁꯤꯗꯤ ꯅꯣꯡꯃꯇ ꯋꯥꯏꯌꯦꯗ ꯇꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯁꯦ ꯈꯨꯗꯩ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯈꯨꯗꯩꯗꯨꯕꯨꯗꯤ ꯄꯂꯥꯡꯈꯣꯛꯇ ꯌꯥꯜꯂꯤꯕꯁꯤꯗꯤ ꯑꯣ ꯑꯁꯤꯔꯥ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥꯗ ꯐꯧꯔꯕꯅꯤ나 ꯏꯪ ꯂꯥꯎꯅ ꯍꯦꯛ ꯁꯥꯔꯝꯒꯅꯤꯍꯦ ꯀꯗꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯔꯤꯍꯜ ꯈꯨꯗꯩ ꯍꯣꯡꯗꯣꯛꯂꯤ ꯈꯨꯗꯩ ꯍꯣꯡꯗꯣꯛꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯩꯁꯤ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯦꯍꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥ ꯂꯦꯛꯇꯣꯏꯅꯣ ꯏꯇꯣꯝꯇꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯄꯣꯠꯂꯣꯏꯕ ꯌꯥꯎꯃꯤꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯝ ꯆꯦꯂꯦꯟꯖ ꯇꯧꯅꯕꯅꯤꯕ ꯃꯣꯏꯅ ꯍꯥꯏꯔꯤꯅ ꯂꯥꯏ ꯂꯩ ꯁꯤꯅꯤ ꯑꯩꯅ ꯂꯩꯇꯦ ꯁꯤꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯍꯤꯡ ꯑꯃ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯦꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯥꯖꯒꯦ ꯁꯤꯅꯤ ꯑꯗꯥꯏꯁꯨ ꯍꯣꯏ ꯁꯤꯅꯤ ꯑꯁ ꯀꯥꯟꯅꯗꯕꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯂꯥꯏꯋꯣꯛ ꯇꯤꯜꯂꯣꯛꯄ ꯇꯧꯔꯒ ꯁꯤꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯐꯠꯇꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯑꯩ ꯃꯥꯡꯖꯔꯦꯗꯅ ꯃꯥꯡꯖꯔꯣꯏꯅꯦ ꯑꯩꯅ ꯁꯤꯈ꯭ꯔꯁꯨ ꯅꯁꯛ ꯐꯖꯔꯤ ꯅꯨꯄꯥ ꯇꯕꯨꯞ ꯂꯥꯎꯕ ꯋꯥꯡ ꯆꯥꯎꯕ ꯑꯃꯗ ꯁꯠ ꯌꯥꯗ꯭ꯔꯣ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯄꯂꯥꯡꯈꯣꯛꯁꯤ ꯂꯧꯊꯣꯛꯑꯒ ꯀꯟꯖꯔꯛꯆꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯨꯄꯥ 50,000ꯅꯤꯅꯦ ꯑꯩꯅ ꯐꯪꯗꯣꯏꯁꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤ ꯀꯃꯥꯏꯅ ꯂꯥꯏꯔꯤꯕ ꯃꯤꯒꯤ ꯇꯝꯅꯗꯅ ꯑꯃꯨꯛꯇꯣꯏꯕ ꯉꯁꯤꯁꯨ ꯃꯤ ꯑꯃ ꯁꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯝꯇ ꯈꯪꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯣ ꯈꯪꯉꯤ ꯈꯪꯕꯗꯨꯅꯅꯤ ꯍꯥꯏꯔꯤꯁꯤ ꯃꯤꯒꯤ ꯌꯨ ꯊꯛꯄ ꯍꯦꯃꯟꯗꯅ ꯂꯤꯚꯔ ꯁꯦꯔꯣꯁꯁ ꯅꯥꯗꯅ ꯑꯣꯔꯒ ꯁꯤꯖꯕꯗꯨꯕꯨ ꯂꯥꯏꯒ ꯇꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯑꯁ ꯂꯤꯚꯔ ꯁꯦꯔꯣꯁꯤꯁ ꯍꯥꯏꯕꯅꯤꯕ ꯑꯗꯣ ꯂꯥꯏꯅꯕꯨ ꯑꯣꯏꯔꯕꯁꯨ ꯂꯩꯅꯥꯗꯨꯅꯕꯨ ꯑꯣꯏꯔꯕꯁꯨ ꯁꯤꯔꯤꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯤꯒꯦ ꯍꯥꯏꯗ꯭ꯔꯒ ꯀꯩꯊꯦꯜ ꯃꯆꯥꯗ ꯁꯤꯔꯤꯗꯨ ꯂꯥꯏꯅ ꯀꯧꯔꯒ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ ꯂꯥꯏꯅ ꯀꯧꯔꯒ ꯍꯥꯠꯄꯁꯤꯃꯛꯇꯕꯨ ꯄꯥꯈꯪ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯆꯤꯡꯕ ꯍꯥꯠꯅꯩ ꯍꯅꯨꯕ ꯈꯨꯏꯕꯗꯨꯕꯨ ꯃꯣꯏꯅ ꯍꯥꯠꯅꯤꯡꯉꯝꯒꯗ꯭ꯔꯅꯦ ꯃꯗꯣ ꯋꯥꯏꯊꯣꯛꯁꯤꯕꯅꯤ ꯀꯥꯟꯗꯦ ꯍꯣꯔꯦꯟꯗꯩ ꯆꯠꯇꯕ ꯌꯥꯗꯦ 50,000 ꯐꯪꯒꯗꯧꯔꯤꯕꯅꯤ 50,000ꯗꯣ ꯍꯦꯛ ꯐꯪꯕꯒ ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯤꯒꯦ ꯑꯁ ꯑꯩꯅꯦ ꯁꯅꯥꯒ ꯑꯝꯇ ꯄꯥꯝꯖꯗꯦꯗ ꯑꯃꯨꯛꯅꯦ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯉꯥꯎꯔꯒ ꯐꯩꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯣꯅꯦ ꯑꯩꯅꯦ ꯑꯉꯥꯎꯕꯒꯤ ꯅꯨꯄꯤꯒ ꯑꯣꯏꯕ ꯉꯝꯖꯔꯣꯏꯀꯣ ꯉꯥꯎꯔꯣꯏ ꯍꯥꯏꯔꯗꯅ ꯂꯥꯏ ꯑꯀꯤꯕ ꯂꯥꯏ ꯕꯨꯠ ꯄꯦꯠ ꯍꯥꯏꯕꯁꯤꯗꯤꯅꯦ ꯋꯥꯈꯜꯗꯒꯤ ꯊꯣꯛꯄꯅꯤꯅꯦ ꯋꯥꯈꯜꯅꯕꯨ ꯌꯥꯡꯂꯕ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ ꯀꯥꯟꯅꯗꯕꯗ ꯆꯥꯛ ꯊꯥꯒꯠꯂꯦꯗꯥꯏꯅꯦ ꯂꯥꯎ ꯑꯩ ꯂꯣꯏꯁꯟꯕꯤꯔꯒꯦ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯍꯜ ꯏꯃꯨꯡꯗ ꯒꯝꯒꯝ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯦꯝꯃꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯕꯦꯝꯃꯗꯨ ꯉꯁꯤꯒꯤ ꯄꯣꯠ ꯆꯩ ꯌꯣꯟꯒꯗꯕ ꯄꯨꯝꯅꯃꯛ ꯃꯥꯡꯒꯣꯜꯗ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯄꯥꯔꯤꯍꯜꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯔꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯌꯥꯅ ꯇꯧꯗꯨꯅ ꯄꯨꯜꯂꯤꯕꯅꯤ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯟꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯃꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯍꯜꯗ ꯑꯁ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯒꯤ ꯇꯧꯗꯣꯏꯔꯕ ꯍꯣꯏꯌꯦꯃꯤꯍꯦ 50,000ꯗꯨ ꯅꯝꯗꯅ ꯂꯧꯗꯕ ꯌꯥꯗꯕꯅꯤ ꯉꯝꯂꯕꯁꯨꯅꯦ ꯄꯤꯕꯤꯔꯛꯀꯗꯕ ꯃꯥꯟꯗꯦ ꯄꯤꯗꯕ ꯌꯥꯔꯣꯏꯅꯦ ꯍꯦꯛ ꯄꯤꯗꯕꯗ ꯑꯩꯗꯤꯅꯦ ꯍꯥꯏꯁꯤꯅꯦꯍꯦ ꯀꯩꯗꯧꯗꯣꯔꯤꯕ ꯃꯤꯗꯨꯕꯨ ꯍꯥꯠꯂꯨꯕ ꯌꯥꯒꯗ꯭ꯔꯕ ꯍꯥꯠꯂꯣꯏ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯜꯂꯦ ꯍꯥꯏꯔꯒ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯨꯔꯛꯀꯗꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯀꯔꯤ ꯈꯨꯅꯣꯛ ꯆꯥꯅꯣꯡꯅꯣ ꯑꯗꯨꯕꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯇꯧꯅꯨꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯍꯤꯡ ꯂꯦꯛꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ ꯌꯥꯔꯣꯏ ꯉꯁꯥꯏꯅꯦ ꯃꯤꯒꯤ ꯄꯣꯠꯂꯣꯏꯐꯝꯒꯤ ꯃꯣꯡꯐꯝ ꯃꯊꯛ ꯑꯗꯨꯗ ꯃꯤꯒꯤ ꯑꯁꯤꯕꯒꯤ ꯃꯩꯇꯥꯟꯗꯣ ꯄꯥꯏꯔꯒ ꯋꯥꯁꯛꯅꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯣꯏꯗꯕ ꯉꯥꯡꯅꯔꯕꯗꯤ ꯉꯁꯤ ꯁꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜꯗꯣ ꯑꯗꯨꯅ ꯆꯥꯔꯒ ꯁꯤꯕ ꯑꯣꯏꯒꯦꯗꯅ ꯑꯁ ꯑꯩꯗꯤꯅꯦ ꯑꯣꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯩꯅꯗ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯇꯨꯝꯃꯒ ꯂꯩꯍꯧꯋꯣ ꯑꯩꯗꯤ ꯑꯍꯤꯡ ꯂꯦꯛꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯌꯧꯔꯛꯄꯗ ꯉꯁꯤꯗꯤ ꯃꯤ ꯏꯇꯥꯛ ꯇꯥꯛꯄꯒꯨꯝ ꯇꯧꯏ
ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯉꯟꯇꯥꯅ ꯄꯣꯠꯐꯝ ꯐꯝꯕꯗꯣ ꯂꯣꯏꯁꯤꯟꯅꯔꯒ ꯍꯟꯅꯈꯤꯕꯒꯨꯝ ꯇꯧꯏ ꯕꯦꯃ ꯑꯃꯗꯤ ꯄꯥꯔꯤꯍꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯣꯠ ꯌꯣꯜꯂꯤꯕꯗꯣ ꯏꯁꯤꯠ ꯁꯤꯠꯇꯦ ꯃꯤ ꯏꯂꯥꯛ ꯂꯥꯛꯇꯕꯒꯨꯝ ꯇꯧꯏ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯕꯦꯃꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯔꯤꯍꯜꯅ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯤ ꯇꯤꯟꯗ꯭ꯔꯤꯕ ꯑꯁꯤꯒ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ ꯑꯃꯔꯣꯝꯗ ꯄꯥꯔꯤꯍꯜ ꯃꯥꯅꯕꯨ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯇꯧꯗꯅ ꯈꯛꯇꯣꯛꯇꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯃꯅ ꯊꯕꯛ ꯑꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯩꯖꯔꯤ ꯑꯗꯨꯕꯨ ꯄꯥꯔꯤꯍꯜꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯁꯦ ꯅꯤꯄꯥꯅꯤ ꯅꯤꯄꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯟꯊꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯄꯣꯠ ꯌꯣꯟꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯧꯁꯥ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯀꯨꯝꯃꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯅꯨꯄꯤ ꯑꯃꯅ ꯄꯥꯔꯤꯍꯜꯗ ꯋꯥꯟꯁꯤꯟꯗꯨꯅ ꯍꯥꯏ ꯄꯥꯔꯤꯍꯜ ꯏꯅꯦ ꯅꯪꯕꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯁꯤꯁꯤꯕꯨ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯗꯅ ꯇꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯕꯣ ꯑꯥꯎ ꯏꯅꯦ ꯃꯌꯥꯝꯅ ꯕꯨꯠ ꯊꯣꯛꯏ ꯂꯥꯏ ꯊꯣꯛꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕ ꯀꯔꯤꯒꯨꯝꯕꯗ ꯕꯨꯠꯇꯨ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯁꯟꯗꯣꯛꯂꯤꯕ ꯇꯣꯉꯥ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯀꯟꯐꯥꯝ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯂꯒꯅ ꯊꯣꯛꯂꯛꯆꯔꯦꯗꯅ ꯉꯥꯏꯈꯣꯅꯦꯍꯦ ꯊꯣꯛꯂꯛꯂꯒꯅ ꯅꯪ ꯀꯩꯗꯧꯗꯣꯔꯤꯕ ꯏꯅꯦ ꯊꯣꯛꯂꯛꯂꯒꯅ ꯅꯝꯅꯕ ꯇꯥꯔꯦꯗꯅ ꯃꯥꯅ ꯑꯃꯨꯛ ꯐꯨ ꯑꯩꯅ ꯑꯃꯨꯛ ꯐꯨꯗꯠꯅꯕ ꯇꯥꯔꯦ ꯑꯍꯜ ꯑꯣꯏꯕ ꯖꯨꯉꯥꯕꯨꯗꯨꯕꯨ ꯃꯈꯣꯏꯅ ꯉꯝꯕꯒꯤ ꯋꯥꯅꯤ ꯑꯩꯉꯣꯟꯗꯒꯗꯤ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏꯍꯦ ꯃꯁꯝ ꯑꯗꯨ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯀꯥꯇꯤꯅ ꯆꯔꯞ ꯆꯞꯀꯅꯤ ꯍꯥꯏꯖꯔꯤꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯩ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯇꯤ ꯇꯧꯔꯨꯅꯨ ꯍꯩ ꯑꯁꯤꯒꯤꯅꯦ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯍꯧꯔꯤꯕ ꯃꯪꯈꯤ ꯄꯥꯝꯕꯤꯗꯣ ꯋꯥꯔꯤ ꯂꯩꯔꯤꯕꯅꯤꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯇꯥꯎ ꯃꯪꯒꯤ ꯄꯥꯝꯕꯤꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯂꯩꯁꯥꯕꯤ ꯑꯃꯅꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈ꯭ꯔꯤꯕꯅꯤ ꯃꯔꯨꯗꯒꯤ ꯇꯝꯅꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅꯅꯦ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯋꯥ ꯂꯥꯎꯅꯔꯨꯔꯕꯅꯤ ꯑꯗꯨꯗꯒꯤꯗꯤꯅꯦ ꯃꯥꯏꯕ ꯂꯥꯛꯑꯒ ꯐꯍꯟꯈꯤꯕꯅꯤꯅꯦ ꯑꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯃꯪꯒꯤ ꯄꯥꯝꯕꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯍꯜꯂꯒ ꯊꯝꯃꯤꯁꯤꯅ ꯃꯤ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕ ꯎꯗꯤ ꯌꯥꯟꯊꯠꯅꯩꯗꯅ ꯍꯥꯏꯕ ꯇꯥꯏꯅꯦ ꯏꯅꯦ ꯌꯥꯟꯊꯠꯅꯕꯅꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯌꯥꯟꯊꯠꯄ ꯍꯦꯛ ꯍꯧꯔꯨꯕꯒꯅꯦ ꯑꯃꯨꯛꯇꯣꯏꯕ ꯃꯤꯁꯤꯡꯗꯣ ꯂꯥꯏꯍꯧ ꯍꯧꯕꯅꯤ ꯈꯪꯗꯦ ꯃꯈꯣꯡ ꯁꯣꯛꯄꯅꯤ ꯈꯪꯗꯦ ꯃꯈꯨꯠ ꯁꯣꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯁꯣꯛꯄ ꯅꯪꯕ ꯃꯁꯥ ꯍꯥꯟꯅ ꯊꯥꯗꯣꯛꯁꯤꯗꯅ ꯃꯁꯥ ꯊꯥꯗꯣꯛꯄꯗ ꯃꯁꯥꯗꯨꯅ ꯁꯦꯠꯊꯔꯒ ꯀꯦꯜꯂꯛꯄꯗꯅꯦ ꯃꯈꯥꯗ ꯂꯩꯕ ꯌꯥꯝ ꯂꯥꯞꯅ ꯂꯩꯕ ꯃꯤ ꯑꯃꯒꯤꯅꯦ ꯃꯐꯥꯏꯒꯟꯗ ꯌꯨꯡꯗꯨꯅ ꯁꯣꯛꯄꯗꯒꯤ ꯂꯥꯏꯖꯧꯗꯅꯅꯦ ꯑꯗꯨꯃꯛ ꯌꯥꯟꯈ꯭ꯔꯦꯗꯅ ꯃꯥꯏꯕꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤꯅꯦ ꯄꯥꯝꯕꯤ ꯑꯗꯨ ꯆꯍꯤ 63 ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯐꯥꯎꯗꯤ ꯌꯥꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯌꯥꯟꯈꯤꯗ꯭ꯔꯕꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯀꯤ ꯇꯧꯔꯨꯅꯨꯀꯣ ꯂꯥꯏ ꯂꯩꯕꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅꯒ ꯈꯔ ꯆꯠꯍꯟꯅꯤꯡꯗꯕꯅꯦ ꯏꯅꯦꯅꯒ ꯈꯔ ꯗꯧ ꯍꯥꯞꯆꯤꯜꯂꯛꯄꯅꯦ ꯃꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯒꯗꯧꯔꯤꯌꯦ ꯃꯄꯥ ꯆꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯊꯝꯃꯣ ꯆꯠꯂꯨꯔꯅꯨ ꯍꯥꯏꯕ ꯅꯪꯕꯣ ꯏꯆꯦ ꯋꯥꯁꯛꯅꯈꯤꯕꯗꯨ ꯌꯥꯔꯣꯏ ꯍꯥꯏꯔꯦꯗꯅ ꯆꯠꯂꯒꯅ ꯑꯩꯅ 50,000 ꯐꯪꯕ ꯂꯥꯏꯕꯛ ꯐꯗꯅ ꯆꯠꯇ꯭ꯔꯒꯅ ꯉꯁꯤ ꯁꯤꯔꯤꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯑꯩꯁꯤ ꯆꯥꯔꯒ ꯁꯤꯕ ꯈꯜꯂꯨ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯩꯒꯦ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯣ ꯆꯥꯗꯕꯅꯤ ꯃꯊꯣꯡꯗꯣ ꯈꯔ ꯆꯥꯅꯕꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯁꯦ ꯀꯥꯟꯗꯁꯦ ꯊꯣꯡꯒꯥꯟꯖꯧꯗ ꯆꯪꯉꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯥꯔꯤꯍꯜꯅ ꯕꯦꯃꯕꯨ ꯃꯔꯦꯡꯖꯨꯝꯗ ꯀꯣꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯕꯦꯃ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯁꯣꯝꯗꯅ ꯄꯥꯔꯤꯍꯜ ꯂꯥꯇꯦꯜ ꯑꯗꯣ ꯀꯦꯔꯣꯁꯤꯟ ꯐꯨꯜꯗ ꯍꯥꯟꯖꯜꯂꯤ ꯑꯗꯨꯒ ꯃꯩꯈꯦꯠ 3-4 ꯐꯨꯏꯈꯥꯎꯗ ꯍꯥꯞꯆꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯥꯀꯟꯗꯁꯨ ꯆꯩꯁꯨ ꯑꯃꯁꯨ ꯄꯥꯏꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯔꯤꯍꯜꯅ ꯍꯥꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯑꯩꯅꯦ ꯑꯃꯨꯛꯇꯪ ꯊꯣꯛꯂꯨꯈꯤꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯀꯣ ꯄꯥꯈꯠꯀꯅꯨ ꯑꯩꯁꯦ ꯄꯥꯔꯤꯍꯜꯅꯤꯅꯦ ꯄꯥꯔꯤꯍꯜ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯇꯥꯃꯣ ꯆꯠꯈꯤꯅꯨꯕ ꯅꯪꯕꯣ ꯏꯍꯦ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦꯗꯅ ꯂꯩꯔꯝꯃꯨ ꯉꯔꯥꯡꯁꯨ ꯁꯪꯒꯣꯏ ꯃꯅꯤꯡꯗꯅꯦ ꯍꯨꯏ ꯌꯥꯝꯅ ꯈꯣꯡꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯍꯜ ꯒꯝ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯕꯦꯃꯗꯣ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯇꯨꯡ ꯏꯟꯅꯒꯗꯕꯁꯨ ꯄꯥꯔꯤꯍꯜꯅ ꯃꯇꯣꯝꯇ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯏꯟꯅꯕꯁꯨ ꯉꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯦꯃꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏꯒꯤ ꯍꯨꯏ ꯀꯥꯂꯨꯗꯣ ꯀꯧꯁꯤꯟꯗꯨꯅ ꯅꯥꯜꯂꯒ ꯄꯥꯔꯤꯍꯜꯕꯨ ꯂꯥꯛꯄ ꯉꯥꯏꯔꯔꯤ ꯁꯣꯝꯗꯅ ꯄꯥꯔꯤꯍꯜ ꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ
Matam aduda makhoi miyoi kaya amasu lambigi mapanda thengnari. Matam aduda miyoi sing aduna tamo party hal natro inausa nagoi sida kadoramliba tamo masa masum pairam banida tamo su pai sidana tamo ngasi kaithe masada hingle kane da thai horen power khar lainana ba paising sidana yade madu wai ke haine de ko nati adu khaba adu manam nam thiba potu bu noina adiyam pamna thakli budu karino haibanida ha karino kari kanadana madu thaknubadigi nasa phaba wadi fai nakok su ngawhan ba isa sa sallabrina mi sutinki laikidaba hai ngang ni ngang wai khangdana phuna zainaba mai mit kaiba madagi hentoktana ijat mangbana kayama kanadaba ni sadudana khoina du yam lai churi budu karino haibanida ai yare tamo sakadabdo adum chaluro lai thini gaina lai na oina sarga mai season ye oi hai dine masidi ema kaisu kaluno iyambana sigi baduni ne khoina pamli base ai ngaiko nangi wado mangdo wa ma lei male kaino to ha kaino to nang haidu kaino ba iyambana siradi iyambagi tei madu masak phajai napa masak phajabam da sinbi gai banida asumna hairaga yu thakto leramli ba pakhang masa singado onsin aduna wa no i party hal sounding man khadana mahana fiber latel aduna haigatna thomge tobi adu manaka leramba nisati kaya panjiba khara gyan taba khara ahal oiba amana chensen laktuna he ibungo yare ai khoi sunga sida pulli bani ko ye noi choidana khanarak ni haibase ai khanga bani chalo nanga chagada thabuk chaluro hajita sune nipa khara ga lawna khida ngari bani makhoisi I sagali bani aduna moidine khara thak chari bani ne asok areng khangoi ko manarunu tada khadi hemal mani mukhoisi latian da yawri ba kerosene je haijil laga mai thadu amba kari ba yabo jigida kari ai bno ai khoi mari ba nga sida wom sal laga segai bada na konaro ne na ibungo no shu yare ko ahan jida madara no ibungo chalo asumna mapamadu leiramba pulamba ahallamana khamdok pi badagidi pari hal yamna saunina kaithel macharom da lakli sauning baduna mahak ke thauna ama oikhre haijabagi wani ngasai makhaidi mahak khara makhaidi kirambani adubu sauning magi mayaina hena thauna hapkibagum mathamoida prok chakna khulgi kaithel masa adu da lakli asum lakpana hojikti kaithel masa adu yori kana so leiramti itak ta I pumam mamlaba kaithel masa adu ki mataida thaliba dukan adu ki maingal paring sing adu nadi kaithel ado khara makhaidi ngalari pari hal parap sangsel laga kaithel gi pofam bisingna phamnabagi damakta leiriba phampham sing aduda phami asomna khallaga mathamoida khalli hojik sibu pung kaya taraba jano laiduna karamba kandigi thulukadoriba jano kharanganna thuluknabadi farkhanida khoidau saugalinga sidaga thuluknabadi pari bli chei sina tana kandagi phai khangani dana dubudi asomna pari haldo pung jengi matamaduta pung mapan khara hendro leiramlei pari halna pung sidi tara kadori be madubu tumam natra madu sune ai se yamna chatlan ning hodabani aina lam henduna lakpagi wani haijabagi wani aina kariguma phatanung da thokrabadi masana hani thongati hainarodrida marai bakna thiri basu sahi ama khara helala phawda imitei sam to ude maiba panjinabudi sodana lakhigani matam watli nabudi hairi sahi thengna yum panbase kadaba jaina leba macha sa murum sodana pari hana leidingai tanja adumakada mahaki matung lomda kanagumba miyuyama gudrung chakhi monda sahumama chenki pari hal humangana pi kangna masa adu swai launa mahaki latela do sat thangjal asomna yelu matamdadi kaithel gi polak ado lalaga huiyama chenki budo mahan ui he hui yesi woire sorot habungna lai sai haibudu hek tawida aibu kaithel lairim bi mayai da leiri basi bong tang khoiram sirane oi de mutang khoiram luge non thari ngai da lakkham da nalak pasuka karana khangpono asumna khallaga parihal kaithel lairim bi aduda prap sangsalakle aduga ngasi aina lakchari ba thabaga se mai pakhan bi haiduna khurumjari asomna mahana khurumlingai tanja adumakada
ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯄꯣꯠꯐꯝꯕꯤꯁꯤꯡꯅ ꯊꯥꯡꯒꯠꯂꯝꯕ ꯄꯣꯠ ꯃꯌꯨꯝ ꯑꯃ ꯂꯩꯃꯥꯏꯗ ꯕꯝ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯄꯔꯤꯍꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯅ ꯊꯥꯡꯒꯠꯂꯝꯕ ꯄꯣꯠ ꯃꯌꯨꯝ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯤꯍꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯣꯠ ꯃꯌꯨꯝ ꯑꯁꯤꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯀꯅꯥꯅ ꯏꯟꯊꯕꯗꯒꯤ ꯇꯥꯔꯛꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯗꯣꯡ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯈꯣꯒꯥꯏꯗꯨꯅ ꯆꯥꯕ ꯌꯥꯕꯁꯤꯡ ꯊꯤꯗꯨꯅ ꯆꯥꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯄꯔꯤꯍꯜꯅ ꯌꯦꯔꯥ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯅ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯔꯤꯍꯜ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯤꯅꯨ ꯁꯦ ꯁꯤꯗ ꯕꯣꯔꯥ ꯃꯆꯦꯠ ꯑꯃ ꯂꯩ ꯆꯥꯁꯜꯂꯨ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯣꯔꯥꯗꯣ ꯍꯧꯗꯣꯡ ꯑꯗꯨꯗ ꯊꯥꯕꯤꯔꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯂꯦꯟꯅꯕꯒꯤꯗꯃꯛꯇ ꯐꯪꯖꯔꯦ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯑꯗꯣ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯟꯈ꯭ꯔꯦ꯫ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤ ꯑꯣꯝꯆꯥꯛ ꯆꯥꯛꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯤꯍꯜꯅ ꯑꯩꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒ ꯅꯣꯡ ꯑꯃꯨꯛ ꯇꯥꯁꯜꯂꯛꯂꯕꯗꯤ ꯀꯨꯝꯍꯩ ꯇꯥꯔꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯆꯥꯔꯤꯕꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯊꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯆꯠꯈ꯭ꯔꯦ꯫ ꯄꯔꯤꯍꯜꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯐꯥꯔꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯤꯡꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯗꯣꯡ ꯑꯗꯣ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯈꯣꯠꯀꯦ ꯇꯧꯔꯝꯂꯒ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯔꯤꯍꯜꯅ ꯏꯁꯤ ꯁꯥ ꯉꯥ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇ ꯑꯩꯅ ꯑꯍꯥꯎꯕ ꯄꯣꯠ ꯈꯟꯗꯨꯅ ꯊꯥꯕꯤꯔꯝꯂꯒ ꯑꯩꯉꯣꯟꯗ ꯆꯤꯛꯀꯦ ꯇꯧꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯒꯗꯕꯒꯤ ꯆꯂꯥꯛ ꯇꯧꯔꯤꯕ ꯅꯤꯡꯗꯅ ꯁꯥꯎꯔꯝꯂꯤꯕꯅꯤꯅꯦꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯩꯁꯥꯒ ꯇꯥꯕ ꯖꯥꯠꯂ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯂꯥꯇꯦꯜ ꯑꯗꯨ ꯊꯥꯜꯂꯒ ꯅꯣꯟꯊꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯔꯥꯎꯅ ꯌꯥꯔꯤꯕꯁꯨ ꯂꯨꯄꯥ ꯆꯞꯄꯤ ꯑꯅꯤꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯔꯤꯍꯜꯅ ꯄꯩꯁꯥꯒꯁꯨ ꯇꯥꯔꯝꯃꯤꯅꯦ꯫ ꯑꯇꯣꯞꯄ ꯇꯥꯔꯝꯈꯤꯅꯤ ꯊꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯣꯡꯁꯨ ꯐꯖꯅ ꯇꯥꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯣꯡ ꯊꯤꯂꯤ ꯇꯥꯔꯝꯕꯗꯒꯤ ꯅꯣꯡ ꯀꯟꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯒ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯒꯗꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯜꯂꯝꯕ ꯕꯂꯞꯁꯤꯡ ꯑꯗꯨꯅ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯔꯤꯍꯜ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯗꯕꯗꯣ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯤ꯫ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 11:30 ꯍꯦꯜꯂꯝꯂꯤ꯫ 12 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯄꯔꯤꯍꯜ ꯅꯣꯡꯁꯦ ꯈꯔ ꯊꯨꯅ ꯉꯥꯜꯂꯕꯗꯤ ꯐꯔꯈ꯭ꯔꯅꯤꯗ ꯈꯟꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯄꯔꯤꯍꯜꯅ ꯍꯩꯁ ꯇꯝꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯦꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯩ ꯀꯩꯗꯧꯅꯤ ꯂꯥꯇꯦꯜ ꯑꯁꯤ ꯈꯔ ꯂꯩꯊꯔꯒ ꯃꯁꯤꯒꯤ ꯀꯩꯊꯦꯜ ꯄꯣꯠꯐꯝꯕꯤꯁꯤꯡ ꯃꯁꯤꯒꯤ ꯆꯦꯛꯄꯜ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯥꯇꯦꯜ ꯑꯁꯤ ꯊꯝꯂꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯄꯥꯛꯊꯔꯒ ꯂꯩꯔꯒꯦ꯫ ꯂꯥꯇꯦꯜ ꯑꯁꯤꯅ ꯁꯨꯝ ꯉꯥꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯔꯤꯍꯜꯅ ꯄꯥꯏꯔꯤꯕ ꯂꯥꯇꯦꯜ ꯑꯗꯣ ꯄꯤꯛꯅ ꯂꯩꯊꯔꯒ ꯖꯒꯥ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯒ ꯂꯩ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯩ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯉꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛꯇꯤ ꯉꯥꯟꯗꯦ ꯃꯈꯣꯏ ꯈꯔ ꯈꯛꯇꯃꯛ ꯉꯥꯟꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯤꯍꯜꯅ ꯑꯁꯣꯝ ꯊꯪꯕ ꯁꯥꯏꯠꯁꯤꯗꯤ ꯄꯨꯝꯃꯝ ꯃꯝꯃꯤꯅ ꯇꯧꯔꯤꯁꯦ ꯃꯩꯁꯤꯁꯨꯕ ꯄꯨꯂꯞ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒꯅ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯁꯤꯡꯁꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯩ ꯃꯨꯠꯂꯤꯁꯤꯅꯗꯤ ꯃꯣꯏꯅ ꯃꯨꯊꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯠ ꯑꯗꯣ ꯃꯊꯪ ꯂꯣꯏꯅ ꯃꯨꯊꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯤꯍꯜꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗ ꯗꯨꯀꯥꯟ ꯁꯪꯅꯅꯕꯒꯤ ꯑꯣꯏꯅ ꯃꯤ ꯑꯍꯤꯡ ꯂꯦꯛꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯚꯥꯞ ꯇꯥꯈꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯀꯤꯕꯗꯤ ꯈꯔ ꯐꯔꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯃꯗꯤ ꯀꯩꯊꯦꯜꯒꯤ ꯅꯥꯀꯟꯗ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯜꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯑꯗꯨꯗꯒꯤ ꯉꯥꯟꯊꯔꯛꯄ ꯃꯩꯉꯥꯟꯅ ꯀꯩꯊꯦꯜ ꯑꯗꯣ ꯃꯃꯤ ꯁꯥꯃꯤ ꯉꯥꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯤꯍꯜꯅ ꯐꯥꯛꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏ 3-4 ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯐꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯐꯤ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯐꯤ ꯑꯗꯨꯗ ꯑꯁꯨꯝ ꯈꯨꯜꯂꯒ ꯍꯥꯞꯆꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯔꯤꯍꯜꯅ ꯆꯨꯝꯃꯤꯗꯅ ꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯄꯨꯛ ꯆꯤꯛꯄ ꯑꯉꯥꯡ ꯆꯨꯝꯃꯦ ꯑꯁꯤꯗꯤ ꯑꯃꯗꯨꯅꯤꯅꯦ꯫ ꯑꯣ ꯀꯩꯅꯣ ꯃꯈꯣꯏꯅ ꯐꯤ ꯇꯧꯔꯒ ꯈꯣꯜꯂꯤꯕꯁꯤ
ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯈꯣꯜꯂꯤꯕꯅꯤ ꯉꯁꯥꯏ ꯑꯍꯜ ꯑꯃꯅ ꯁꯤ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯊꯋꯥꯏ ꯈꯣꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯄꯥꯔꯤꯍꯜꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯐꯩꯖꯣꯝ ꯁꯦꯠꯄ ꯐꯨꯔꯤꯠꯀ ꯑꯃꯠꯇ ꯂꯤꯠꯇꯕ ꯃꯨꯁꯤꯟꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯀꯗꯣꯝꯗꯒꯤꯅꯣ ꯊꯣꯛꯂꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯍꯜꯅ ꯑꯦ ꯉꯁꯥꯏ ꯁꯤꯈꯤꯕ ꯈꯨꯔꯥ ꯑꯗꯨ ꯊꯣꯛꯂꯛꯂꯦꯗꯅ ꯁꯤꯗꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯅꯦ ꯁꯤꯗꯤ ꯑꯩ ꯆꯠꯂꯨꯔꯒꯦ ꯆꯠꯂꯣꯏ ꯂꯨꯄꯥ 50,000 ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯩ ꯀꯩꯗꯧꯅꯤ ꯑꯩꯕꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯁꯤꯔꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯥꯔꯤꯍꯜꯅ ꯃꯉꯛ ꯑꯗꯣ ꯈꯖꯤꯛꯇꯪ ꯅꯣꯡꯈꯠꯂꯒ ꯍꯥꯏ ꯀꯅꯥꯅꯣꯗ ꯂꯩꯔꯤꯕꯗꯣ ꯅꯐꯤꯗꯅꯣꯁꯨ ꯃꯊꯣꯡ ꯃꯔꯝ ꯆꯥꯔꯤ ꯍꯥꯏ ꯑꯁꯨꯝꯅ ꯄꯥꯔꯤꯍꯜꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯂꯥꯎꯔꯕꯗꯨꯗ ꯃꯉꯣꯟꯗ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯝ ꯌꯦꯡꯊꯣꯔꯛꯄ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯀꯅꯥꯅꯣꯗ ꯂꯩꯔꯤꯕꯗꯣ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯏ ꯇꯝꯅꯩ ꯕꯨꯠ ꯇꯝꯅꯩ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯕꯨꯠꯂꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯣꯛꯂꯒ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯒ ꯈꯔ ꯆꯥꯎꯕ ꯃꯣꯖꯥ ꯐꯨꯔꯤꯠꯁꯣꯝꯇ ꯂꯤꯠꯇ꯭ꯔꯕ ꯈꯨꯗꯩ ꯁꯦꯠꯄ ꯃꯀꯣꯛ ꯏꯇꯥꯡ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯣ ꯄꯥꯔꯤꯍꯜꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯣ ꯆꯦꯠ ꯄꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯌꯨꯝꯗ ꯍꯟꯕ ꯀꯥꯎꯔꯕ꯭ꯔꯣ ꯅꯈꯣꯏꯒꯤ ꯍꯧꯅꯕ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯁ꯭ꯋꯥꯏꯗ ꯇꯥ ꯂꯩꯕꯁꯤ ꯇꯧꯔꯅꯨꯅꯦ ꯉꯔꯥꯡꯗꯁꯨ ꯑꯍꯜ ꯑꯃ ꯁꯤꯈꯤꯕꯗꯨ ꯅꯈꯣꯏꯕꯨ ꯈꯪꯍꯧꯗ꯭ꯔꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯜꯅ ꯑꯁꯤꯗꯤ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯈꯨꯔꯥ ꯑꯁꯤ ꯕꯨꯠ ꯅꯠꯇꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯑꯣꯏꯔꯒꯗꯒꯦꯅꯦ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯇꯥꯏꯗꯒꯤꯅꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯈꯨꯔꯥ ꯀꯩꯊꯦꯜ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯑꯦꯅ ꯍꯥꯏꯕ ꯑꯗꯨꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ ꯊꯧꯅꯥꯕꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯅꯦ ꯍꯥꯏ ꯊꯣꯛꯄꯅꯤ ꯄꯨꯡ 2 ꯍꯦꯛ ꯇꯥꯕꯒ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯩꯗꯤ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯍꯜꯂꯣꯀꯣ ꯏꯕꯨꯡꯉꯣ ꯉꯥꯎꯁꯤꯟꯅꯅꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯇꯁꯦꯡꯅ ꯄꯨꯡ 2ꯗ ꯊꯣꯛꯄ꯭ꯔꯥꯅꯦ ꯅꯪꯅ ꯂꯨꯝꯃꯤꯕ ꯃꯪꯒꯦ ꯄꯥꯝꯕꯤꯗꯣ ꯍꯣꯏ ꯈꯨꯔꯥ ꯀꯤꯒꯅꯨ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯅꯤ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯄꯨꯡ 2 ꯍꯦꯛ ꯇꯥꯔꯛꯄꯒ ꯊꯣꯛꯄꯅꯤ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯐꯔꯦ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯊꯣꯛꯂꯛꯂꯒꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯍꯜ ꯑꯁꯤ ꯆꯠꯈ꯭ꯔꯤꯅꯤ ꯀꯔꯤ ꯄꯨꯡ 2 ꯍꯦꯛ ꯇꯥꯕꯒ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯤꯁꯦ ꯐꯩ ꯅꯤꯄꯥ ꯃꯆꯥꯅꯤ ꯆꯪꯈ꯭ꯔꯕꯗꯤ ꯍꯜꯂꯔꯣꯏ ꯑꯗꯨꯗꯤ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯈꯔ ꯍꯟꯇꯣꯛꯂꯒ ꯑꯩ ꯂꯩꯌꯨ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯥꯔꯤꯍꯜꯗꯣ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯈꯔ ꯂꯥꯞꯅꯁꯨ ꯍꯟꯇꯣꯛꯂꯤ ꯑꯗꯨꯝꯅ ꯄꯥꯔꯤꯍꯜꯅ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯇꯣꯟꯗꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯁꯥ ꯑꯗꯨꯅ ꯆꯞ ꯇꯤꯡꯂꯒ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯕꯗꯤ ꯐꯩꯅ ꯎ ꯑꯗꯨꯗ ꯅꯦꯠꯂꯒ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯝꯅ ꯃꯨꯁꯤꯟꯃꯨꯕ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯅꯨꯄꯤ ꯑꯃꯅ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯩꯅ ꯅꯦꯠꯂꯒ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯎꯕꯗ ꯄꯥꯔꯤꯍꯜ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯃꯛꯇꯗ ꯃꯁꯛ ꯃꯇꯧ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯃꯨꯁꯤꯟꯃꯨꯕ ꯃꯤꯅ ꯏꯋꯥꯡ ꯋꯥꯡꯕ ꯃꯁꯝꯅ ꯖꯨꯝ ꯊꯥꯗꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯄꯥꯔꯤꯍꯜ ꯃꯍꯥꯛꯅ ꯄꯥꯏꯔꯝꯂꯤꯕ ꯂꯥꯇꯦꯜ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯩꯊꯦꯜꯒꯤ ꯖꯤꯡꯒ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯄꯤꯂꯔꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯌꯣꯠꯀꯤ ꯐꯩꯔꯦꯜ ꯑꯃꯗ ꯃꯀꯣꯛꯀ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯟꯊꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝꯅ ꯄꯥꯔꯤꯍꯜꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯄ ꯃꯇꯝꯗꯗꯤ ꯄꯥꯔꯤꯍꯜꯗꯣ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯒ ꯍꯩ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯂꯥꯇꯦꯟ ꯉꯁꯤ ꯂꯣꯏꯅ ꯀꯥꯔꯤꯅꯤ ꯍꯩ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯔꯤꯍꯜꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯄꯥꯔꯤꯍꯜꯗꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯗꯨꯒ ꯀꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯄꯥꯔꯤꯍꯜꯗꯣ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯇꯥꯅꯔꯛꯂꯤ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯔꯛꯄꯗꯒꯤꯗꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯄꯥꯔꯤꯍꯜꯒꯤ ꯃꯔꯤ ꯃꯇꯥ ꯈꯪꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯍꯪꯅꯩ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯔꯤꯍꯜꯕꯨ ꯃꯁꯛ ꯈꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯣꯏꯅ ꯊꯤꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯄꯥꯔꯤꯍꯜꯕꯨ ꯆꯤꯡꯅꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ
ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯑꯩꯗꯤ ꯃꯪꯒꯦ ꯄꯥꯝꯕꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯤꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯁꯨ ꯃꯁꯥꯗꯣ ꯊꯤꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯣꯔꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯎꯈꯣꯡꯇꯦꯗ ꯉꯥꯊꯔꯒ ꯇꯨꯝꯂꯤꯕ ꯕꯦꯃꯗꯣ ꯃꯌꯥꯝ ꯉꯔꯪ ꯉꯔꯪ ꯂꯥꯡꯉꯒ ꯆꯪꯉꯛꯄꯗꯨꯗ ꯃꯃꯤꯠꯁꯤꯡ ꯑꯗꯨꯅ ꯄꯥꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯒꯗꯣ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯁꯤꯜꯂꯛꯄꯗꯨ ꯎꯔꯒ ꯕꯦꯃꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯥꯈꯠꯈꯤꯗꯨꯅ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯥꯏ ꯑꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯈꯤ ꯑꯗꯨꯒ ꯄꯥꯔꯤꯍꯜꯕꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯍꯟꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯩꯗꯧꯔꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯦꯞꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯄꯨꯔꯛꯂꯤꯕꯅꯣ ꯑꯩꯗꯤ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯃꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯁꯣꯝꯅ ꯄꯥꯔꯤꯍꯜꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯗ ꯕꯦꯃꯅ ꯑꯩꯅ ꯉꯁꯥꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯒꯅꯤ ꯆꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕꯅꯣ ꯃꯥꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯃꯅ ꯃꯐꯝ ꯑꯗꯨꯗ ꯕꯨꯠ ꯊꯣꯛꯏ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯄꯥꯔꯤꯍꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯐꯈ꯭ꯔꯦꯅꯦ ꯃꯌꯥꯝꯅ ꯀꯤ ꯍꯥꯏꯅ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯆꯦꯛ ꯇꯧꯕ ꯆꯪꯉꯨꯔꯤꯕꯅꯤꯅꯦ ꯍꯥ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯈꯥꯒꯦꯝꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯉꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯆꯪꯂꯕ꯭ꯔꯥ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯇꯥꯏꯔꯦꯟꯒ ꯏꯁꯤꯡ ꯈꯔꯒ ꯄꯨꯔꯛꯎ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯇꯥꯏꯔꯦꯟ ꯑꯃꯗꯤ ꯏꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯔꯤꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯍꯜ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯒꯤꯗꯃꯛꯇ ꯂꯩꯔꯝꯂꯤꯕꯅꯣ ꯅꯪꯒꯤ ꯂꯩꯐꯝꯗꯤ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯩꯄꯥ ꯏꯁꯥ ꯁꯥꯗꯅ ꯁ꯭ꯋꯥꯏꯗꯒ ꯂꯩꯔꯗꯅ ꯍꯥꯏ ꯍꯜꯂꯨ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟꯕꯅ ꯑꯗꯨꯅ ꯐꯗꯠ ꯀꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜꯅ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯊꯥꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯃꯍꯥꯛꯄꯨ ꯍꯟꯖꯤꯟ ꯇꯥꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯟ ꯂꯥꯡꯂꯒ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯈꯥꯒꯦꯝꯕꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯥꯗꯣꯛꯂꯨꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯄꯥꯔꯤꯍꯜꯗ ꯒ꯭ꯌꯥꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯄꯥꯔꯤꯍꯜꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯄꯥꯔꯤꯍꯜ ꯅꯪꯁꯤꯗꯤ ꯊꯧꯅꯥ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯌꯥꯝꯅ ꯀꯤ ꯇꯝꯂꯩ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯤꯕꯁꯦ ꯅꯍꯥꯛ ꯑꯃꯨꯛ ꯊꯧꯅꯥ ꯐꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯅꯊꯧ ꯉꯇꯅ ꯅꯊꯧ ꯁꯥꯔꯨꯔꯕꯗꯤ ꯁꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯆꯩꯕꯁꯨ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯄꯥꯔꯤꯍꯜꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯗꯨꯗꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯦꯃꯅ ꯄꯥꯔꯤꯍꯜꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯑꯩꯅ ꯉꯁꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯀꯣꯛꯀ ꯂꯩꯈꯠꯂꯤꯕꯗꯣ ꯑꯗꯨ ꯀꯔꯤ ꯁꯥꯔꯒꯦꯕ ꯑꯩꯅ ꯑꯍꯤꯡ ꯂꯦꯛꯂꯕꯅꯤꯅ 50,000ꯗꯤ ꯐꯪꯒꯅꯤꯗꯅ ꯍꯥ ꯐꯪꯒꯅꯤ ꯃꯄꯨꯡ ꯐꯥꯅꯁꯨ ꯂꯦꯛꯇꯕꯗꯨꯕꯣ ꯈꯟꯅꯗꯕꯗꯅꯦ ꯊꯋꯥꯏ ꯄꯥꯟꯅꯕ ꯊꯕꯛꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯌꯥꯔꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯕꯦꯃꯗꯣ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯔꯤꯍꯜꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯋꯥꯁꯛꯅꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯥꯛꯅꯔꯦ ꯑꯗꯨꯒ ꯄꯥꯔꯤꯍꯜꯗ ꯄꯥꯔꯤꯍꯜ ꯅꯪꯅ ꯑꯍꯤꯡ ꯑꯗꯨꯃ ꯃꯄꯨꯡ ꯐꯥꯅ ꯂꯦꯛꯈꯤꯗꯕꯅꯤꯅ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯈꯔ ꯇꯥꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯑꯋꯥꯃꯟꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤꯀꯣ ꯌꯥꯏꯗꯅꯀꯣ ꯑꯁ ꯑꯩ ꯁꯨꯅꯕ ꯄꯤꯕꯗꯤ ꯄꯥꯝꯕꯅꯤ ꯍꯥꯏꯔꯅꯨ ꯁꯦ ꯂꯨꯄꯥ 50,000 ꯃꯁꯤ ꯄꯥꯏꯔꯣꯅꯦꯀꯣ ꯍꯣꯏ ꯁꯤꯗ ꯌꯥꯅꯔꯁꯤ ꯑꯗꯣ ꯃꯇꯨꯡꯁꯨ ꯑꯍꯤꯡ ꯂꯦꯛꯈꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯑꯩꯈꯣꯏ ꯈꯪꯉꯦꯀꯣ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯠꯈꯤ ꯄꯥꯔꯤꯍꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯦꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯄꯩꯁꯥꯁꯦ ꯐꯪꯅꯤꯗꯅ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯉꯔꯥꯡ ꯑꯩꯅ ꯍꯣꯠꯅꯈꯤꯕꯗꯣ ꯑꯗꯨꯕꯨꯅꯦ ꯍꯩ ꯀꯤꯗꯤ ꯊꯣꯛꯅ ꯀꯤꯈ꯭ꯔꯦ ꯍꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯨꯅꯅꯦ ꯁꯦ ꯃꯪꯒꯦ ꯑꯗꯨ ꯅꯦꯠꯂꯒ ꯑꯁꯨꯝꯅ ꯌꯨꯡꯊꯔꯒ ꯀꯨꯝꯃꯛꯏꯅꯦ
ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯕꯗꯨꯗ ꯕꯦꯃꯅ ꯆꯠꯊꯣꯛꯑꯦꯍꯦ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯍꯜ ꯍꯧꯅ ꯅꯣꯛꯂꯤ ꯄꯥꯔꯤꯍꯜꯅ ꯅꯣꯛꯄꯗꯨꯗ ꯕꯦꯃꯁꯨ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ 50,000 ꯐꯪꯖꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯑꯣꯏꯕ ꯋꯥꯔꯤꯗꯤ ꯑꯣꯏꯗ꯭ꯔꯤ ꯀꯣꯃꯤꯗꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯣꯛꯆꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ